State asida President rule Lakhibadagi Hana Touramba Thabak Thouram Singda Ahongba Lakliba Asi Leihanbiganu amadi President rule Asi meenungsi yaodaba leingak oina uhanba Asi nungaitaba phao-i haina Meijrao Model English School the hangba Relief Camp Management Committee Secretary amadi shaknairaba artiste Shougrakpam Hemanta na phongdorakli Lions Club Imphal Golden Pride amasung Iboyaimo Hospital and Research Center na Singda Relief Camp asida leiriba sing amadi school asida tambam hairoi singi tabak pangthokhiba nomugi oba free health camp kamari leina wafam asi phongdokhibane mahairoi cham kan nifu rom layengkiba medical camp aduda Shougrakpam Hemanta na makatana hai Chandon Pokpe Jairen Mangjen Churachanpur amadi sana sabi yauna tungan mafam dagi lanjenaraklaga nafam asida changjafam laudun leiriba angang kuncharom punna nasilakpadagi management committee na jen chongduna camp asi pangthokpane masiga loinana president rule lakpadagi honglakliba system asi athubada mapung faba system ama ohenduna relief camp ta leiriba IDP sing da piriba nungnangba sing asi kokhan biu haina su magna makata na phongdokhe Pia lakpagi step mo hong ko sida pajamiam da mi paiba mo leibse lehen bidan mi dokter no lukcheri kai ko mon hangi sum chathare ba akoi development process hai tare humanity process ida pia lavena sek togini haidana pia rasibu humanity oidaba human meenungsi yaudaba leingak amoina sum uhanbadu ai nuaite na phawi aduna athu matamda system ji sembira angang jingena na kai tha khudingi phangjariba moi lasan ga khaga pasienga kha phangjoga do ide amona pura kanda mi paiba phawriba organizing committee mi paiba phawriba nga saigi inmate oidana leijariba performance like su tamdana leijariba angang jingi deida displaced student mayam punamak sida mi paiba vidana gi damakta ai juji PR sarkada approach to jeri